Prof.W.Chandbabu VC University Vice Chancellor oina handaki haukiba April gi tang ani 2025 da join tawjabani aduna numit nini humni sida aina uraibasi Dhanamanduri University da tawgadaba thabaksi yamna yami hujifawbada aina sum ujabata ihan hanba aina ubada aikosi academics amasung masigi field sida Dhanamanduri University karmaina global level da hangat ka dagi haiba challenge ama hojik mangda lairi base ani subada aina uzabada aikogi infrastructure se kamaina sempat kani aduga campus ki security se kamaina increase tahon gani aidi properly campus security se kamaina lehan gani haiba issue khara si aina uba phangi aduna akogi academics ka mari lena basada hana haijage academics ka mari lena basada akogi national education policy 2020 si full place ekoi Dhanamanduri University implement tauba aduga hujiki national education policy 2020 sida akogi 66 page document sida school ki component am higher education ki component ani ma yauri bane ana higher education ki component ki section sida lairiba masak che sida piriba points sing si yamna maruiba hujiki matam da tawdaba yadraba point hatani aduna madugi mayam se ekoi tawdragadi ekoi national level da adagi international level da lairiba institution mayam adagi global ranking sida ekoi haigat pasi ngamoi dori bani aduna adugi mayam si address tawba haibasi yamna achauba priority amani aduda ekoina teaching learning sida phagal hanba research amasung publication da henkal hanba infrastructure phagal hanba satra placement henkal hanba aduga loina teaching amasung non teaching staff mayam sigi ngasai contribution mayam si wangkhat hanba si mayam si loina ma yauri aduga loina satra sing sikar main tawdana value based education sida porakani maduna satra sing sikar main responsible citizen ama oiraknaba lamjing lamtakani adagi lairiba curriculum mayam si global level da phalaknaba honabada aikoi kari amendment tawba ahongwa porakpa hapsilakpa mayam sangba yai haibasi loinamak aduda yaujariba masang atani adugi mayam si leitana aikoi institution ki ranking si phagal hanba ngamoi dori bani adu university ki ranking si phagalaktragadi aikoina national amu international level masagi competitors sing se ka compete tawba aduga loina aikogi satra sing si global platform da placement phangba haibasi waga dori bani adu masi si yamna maruiba area amani aduga madu mayam do phangna bo honabata je aikoina darkar leidi si infrastructure ki support ama yamna changi aduna infrastructure ki support si matang da government of Manipur na su ano initiative mayam phukat piramdana tawbasi ai khrama kaidi ure adu loina mak understand huji mak tawbadi ngamdri maramdi ai su numini humni kata ngairi university da aduna madugi mayam du aikoi university sina lairiba khoi intellectual circle siga full laganta azuna khangdok minara kanta state level da adu government ki side ki kari anova tawbirak yai habana sing ki discussion ama tawana bagi akoi timing ama ngaidari adu masimasu yam important oiba saru company again ahum sub point ena thamjaring basi ekoi yamna peaceful oiba academic environment ama academic ecosystem ama lehen ge hairagadi university si properly fencing tawdana ngak sendana asigi security ama properly maintain tawba campus security ama maintain tawba si yamna important oiba posagamani aikoina as a human being aikosi yamna peacefully ahing ji tumge hairagadi aigi phamung ji kangan khanbatai ai si yum manung da laibatai yum dugi wall khabatai gate panbatai dugi same concept si ai university amasung academic institution ki perspective dagi aina khanbada madugi line da sangsilapa ma yamna darkar laye hana khali adu oiragadi campus security si yamna fully se implement tawdan lairagadi aigi lairiba satra satri mayam koi oja mayam si yam peacefully larik tambiba larik takpa adagi research tawba sida mai onsin basi hena ngamakadori ni hajaribo aduna siguma mayam si aikoi priority da lapat chaningi ngasigi oidadi aina khanjari basi sigi keno sikatani aduna ihan hanbo oina university da lakpaga segi taret suba university foundation day aba pangthoktana ai saruk yaba ngasimok tawri basuma asoba segi advantage amani maramdi khoi lairiba hanagi former vice chancellors mayam adagi leaders mayam adagi lairiba akogi alumni mayam sina bibiramba feedback mayam si
ꯃꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯂꯧꯁꯤꯜꯂꯀꯥꯟꯗ ꯀꯔꯝꯕ ꯗꯤꯔꯦꯛꯁꯟꯗ ꯐ꯭ꯌꯨꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟꯁꯦ ꯁꯥꯒꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯖꯩ. ꯊꯦꯡꯛ ꯌꯨ.